Chief Minister Khemchandna Govindaji Temple da Kanglen Saruk Yaduna Lamdam asida ingtapa amasung amatta oina lainaba thongnikre. Iranga mari lainaba case singi trial sathanaba Supreme Court na Special Court sing propose tawkre investigation to zinna bahai kre. Imphal West ki Salamda Nauna Saba Diet Center amasung Ima Kaitel Chief Minister Khemchandna sangakre. Meghalaya ki Chief Minister Conrad K. Sangma numit nini ki khongsatta ngase NPP State Unit ki office sangakre. Amasung Indo-Myanmar Border Security Review Taunaba Mani Suspension of Operation Agreement Lokthoknaba UNC na Center da taksinkhre. Khurumjari ISCOM MANIPURI pau mideng tabiri bakhwai punamakpu taramna oksari hoju pau sandokna pizari. Chief Minister Yumnam Khemchandna ngase Sri Sri Govindaji Temple da chatuna chahi khudingi numit tarani chupna pangthokliba kang chingbagi kumhaigi aroiba numit kanglen gi thoram da saruk yaduna Manipur da ingtapa amasung amatoina nungsisana na hingminana bagidamak malem gi mapu ni hainariba Jagannatha Balabhadra amasung Subhadra gi mafamda thongnikre. Kanglen gi thoram aduda Chief Minister Wai Khemchan hanagi Rajya Sabha gi MP Leisemba Sana Jawba amadi mafam kiyadagi laikhurumba lakpa mioi singa loinana saruk yakhi. Kanglen haina lamdam asida khangnariba Jagannatha Mayamba Balabhadra amasung machanupi Subhadra gi khongsat adugi loisilakpa khongfam madubu ningsingba oina harau tayamna Hindu laining chatpasingna kumhai oina pangthoktuna lakli. Ngasi kumhai asida stroke yaba lakhiba singi mamangda Chief Minister Wai Khemchandna lamdam asida ingtapa purakpaga loinana award apa laitaba lamdam ama ohennaba mapuda thongni jakhi. Thoram asiga mari lainana Chief Minister na haikibada mahakna malemgi mapu Jagannatha Balabhadra amasung Subhadra gi mafamda Manipur da ingtapa award apa laitaba amadi furuk khodimak amata oina nungsi sanana hingminnaduna hatna sunaba laitaba lamdam ama oiba ngamba oijage haina thongni jakhi haina phungdokhi. English singani kunhumdoigi me thadagi haurakhiba ethnic violence singa mari leinana lakhatkhiba case singi trial sing mathang manau naina nongma kangdana pangthokpa ngamnabagidamak Supreme Court na ngasi state asigi oina akhannaba special court sing lingkhatnaba proposal tawkhibaga loinana investigating agencies sing the pending probe sing khumang yangsin naba amadi victim sing da charge sheet sing soidana fanghannaba direction pikre. Supreme Court ki Chief Justice Surya Kanta amasung Justice Joy Malia Bagchi amasung Justice B Mohana gi bench asina Manipur gi ethnic violence singa mari leinaba case sing hearing chathaduna Central Bureau of Investigation CBI amasung Manipur Special Investigation Team SIT singna tongan ba case singi file tawrakhiba charge sheet sing mari leinaba victim singda hojik fauba yohandriba asida haksinna lawbaga loinana investigating agencies sing the file tawrakhiba charge sheet singi copy sing victim sing da athuba matamda fanghannaba akanba direction pikhi. Court asina makhatana victim sing represent tawriba legal aid council singna Guwahati High Court amasung Manipur High Court ki Chief Justice singi office ta chatuna charge sheet sing asi lawnabagi ayabasu pikhibaga loinana CBI amasung SIT sing da mari lenaba documents sing hapta amagi manungda pikidabani haina akanba direction pikhi. Supreme Court ki bench asida ngasi sathakiba hearing aduda Manipur government SIT amasung CBI represent tawriba additional solicitor general Aishwarya Bhati da investigation loiraba charge sheet file tawrakraba case singi detail report singa loinana wat horiba investigation sathariba case sing information sing court asida pikhalaknaba khangankhi. Investigation agencies sing the piriba kanba directive sing asi
पिखलकलिबा डेटा सिंग असिगी मतुंगिना मणिपुरगी इरांगा मरी लेनबा केस सिंग ट्रायल सिंग अखन्नना पाइखतनबगीदमा कोर्ट असिना प्रपोज तौरिबा स्पेशल कोर्ट की मसिंग खंगदोकपा ngamnabagidamaktani hairi सुप्रीम कोर्ट की बेंच असिना मखाताना मणिपुर हाई कोर्ट मणिपुर थोकलिबा इरांग असे हेक हौरकपदगी हौजिक फाउबा थीबा खंगदना लेरिबा मियोई कुंट्रा केस एग्जामिनेशन तौनबा डायरेक्शन सुपिखी मणिपुर की इरांग मरी लेनना थोखिबा थौदोक सिंग थिजिलिबा सीबीआई अमसुंग एसआईटी सिंग की थबक थौरम सिंग यंगशिनबा सुप्रीम कोर्टना महाराष्ट्र की हाने की डायरेक्टर जनरल ऑफ पुलिस दत्तात्रेय पत्साल की कारना लुचिंगबा मॉनिटरिंग कमिटी असिदसु सुप्रीम कोर्ट ना ngasi इन्वेस्टिगेशन सिंग की प्रोग्रेस सिंग फ्रेश स्टेटस रिपोर्ट ओइना कोर्ट असिदा पिखलकनबा खंगनख्रे लैंगाक असिना मही मसिंग तंबगी लमदा मदी खुंगंगी सेमिलोन द हेना फगत हनबगी पांदम दंगसी चीफ मिनिस्टर युमनांग खेमचान सिंगना इम्फाल वेस्ट डिस्ट्रिक्ट की मनुसना लैबा सलामदा नौना साबा लोइरबा डिस्ट्रिक्ट इंस्टीट्यूट ऑफ एजुकेशन एंड ट्रेनिंग डाइट बिल्डिंग अमसुंग इमा कैथल सिंग संगादुना मियामदा खुसिनख्रे नौना सादुना मियामदा खुसिनखिबा डिस्ट्रिक्ट इंस्टीट्यूट ऑफ एजुकेशन एंड डाइट बिल्डिंग असे समग्र टीचर एजुकेशन स्कीम की मखादा स्थाखिबनी अदुगा इमा कैथल असिन स्पेशल असिस्टेंट टू स्टेट्स फॉर कैपिटल इन्वेस्टमेंट साची प्रोजेक्ट की मखादा साखिबनी संगाबगी थौरमदुदा चीफ मिनिस्टर खेमचाना सलामदा डाइट सेंटर मथमदुना मफम असिगी अमदी इम्फाल वेस्ट डिस्ट्रिक्ट की ओइना मही मसिंग तंबदा चौना कानबा पीनबगीदमक्ता अचौबा थौदांग लौखिबा लमसांग असेंबली कॉन्स्टिट्यूएंसी की एमएलए सोरोखाइबम राजन सिंह बुथागतपा फोंदोखी चीफ मिनिस्टर न मखाताना सलाम खुलसिदा इमा कैथल अमा सानबा होनबदा प्लानिंग डिपार्टमेंट न लौखिबा थौदांग सिंगदसु थागतपा फोंदोपगा लोइनना सलाम खुल अमदी मसिगी अकोइबदा लेरिबा खुल सिंगद नौना संगारिबा डाइट सेंटर अमदी इमा कैथल असिना चाउना अथुबा मतमदा अहोंबा सिंग पुरक्तुना महिमा सिंग तंबा अमदी खुंजा सिंग सेमिलोन फगतपदा मतेंग पांगबा ngamlagani हाइके संगाबगी थौरम सिंग असि पांगथोकलबा मतुंग चीफ मिनिस्टर लोकल एमएलए अमदी मरी लेनबा एजुकेशन अमसुंग प्लानिंग डिपार्टमेंट सिंगी मकोक थोंबा ऑफिशियल सिंग लोइनना सलाम खुलसी की अकोइबदा नौना संगारिबा डाइट सेंटर अमसुंग इमा कैथल असिना कानबा पीगदौरिबा मफम सिंग सत्तुना यंगसिनखे पनबा याय ngasi chief minister na sangariba diet center asi minister of education government of india na senthang oina lupa koti mariga lakni futare thada duna education engineering wing na saba hokhebani manipur state ki oina minister of education government of india na state asi district tara taruk singda diet center sanaba approval laikre state asi ki oina hose diet center mapan function tawduna lairi amadi lemhoriba diet center sing tongan ba state ta operational tawba yana leire haire amurumda salamda ngasi nongna saba loiraba sanga khraba ima kaitel ase minister of finance government of india na senba chahili singani kunithoi kunumdoi gi oina project kuntaru ki manungda manipur state ki oina sachi project ki makhada lupa koti ahum thadaraktuna saba hokhibane ngasi salam khulda state council of educational research and training SCERT government of manipur na sinduna pangthokiba sangabagi thormaduda sorokhaibam rajan singh MLA Lamsang Ashi, Mayang Lamam Raskumar Singh, Deputy Commissioner, Imphal West, Professor Dr. DVLN Somaya Julu, Director, National Institute of Technology and IT, Professor Haibam Romel Singh, Director, SCERT R.K. Radeshna, Director, Planning Department, SCERT Amashung Planning Department, Singh Makok Thongbo Fisher Singh, Mahiroi Singh Amani Lekai Gimio Shingna Sarupyaki. Manipur district में हम सिंगल दा क्वाइटी साउथ डिस्ट्रिक्ट से इम्फाल वेस्ट से कोई केंद्र तराग हुई ना पुन्बा अदुम केंद्र नहीं इम्फाल वेस्ट से डाइट सेंटर अमक थांगदो से वहाँ कमाई लोड़ा हागमी ना जो यादा है मैं उधर ये कुबा कुबी में बिठो पुने अदुम ना प्लानिंग डिपार्टमेंट ना बगी मतेंग पांगीदना पाकरो उन खरेन चंगना बगी इमा मार्केट में सारन सिसु असाई किनो एड्रेस टीवी ब्राहाइल बिदुनी सेमिलोंदा चोबा काना मम परकने ना वेना इमा मार्केट सिसु याना नाल फजना इवन ममांग की संगम गदो ब्लॉक का थाना तनान जगह हम से में हाय तारे अदुना ओरकल डाइट कॉलेज सिगा इमा मार्केट सिगा लक्षण केंद्र की सलाम की जगह सराउंडिंग से बिक्री तरह से करगी मनुंदा टोपा कोई शक्ता मम परकनी है वो
हाना थमजरी आई मयाम पुनमको ऑर्डर आदि सिनजरबगा आई लोशनजन याखनौजरी जय मेघालय की चीफ मिनिस्टर सोइरिबा नेशनल पीपल्स पार्टी एनपीपी की नेशनल प्रेसिडेंट कॉनराड के संगमा नुमिनेनी की खोंगसटा स्टेट असिद लाक्तना पार्टी की मणिपुर स्टेट यूनिट की ऑफिस हांगदोखरे एनपीपी की लुचिंगबा सिंगसे अयुक इम्फाल थुंगबगा मंत्रिपुखुरी की मार्सेलेंड एनपीपी मणिपुर स्टेट यूनिट की ऑफिस हांगदोखे संगमा की इम्फाल खोंगसट की मनुसना हयेंग अयुक मणिपुर स्टेट फिल्म डेवलपमेंट सोसाइटी की ऑडिटोरियम दा पांगथोकदौरिबा एनपीपी मणिपुर स्टेट यूनिट की एनुअल कन्वेंशन दा सरुक यागनी हाइरी स्टेट ऑफिस हांगदोपगी थोरमदुदा एनपीपी मणिपुर स्टेट यूनिट की प्रेसिडेंट डॉक्टर लोरहो फोजे नेशनल वाइस प्रेसिडेंट आई हेमोसंद्रा मिनिस्टर केस लोकेन याउना एनपीपी की एमएलए सिंह अमदी पार्टी सिंह मरोइबा थौमिन सिंह सरुक याखी थोरमदुगा मरी लेना कॉनराड संगमाना एनपीपी मणिपुर स्टेट यूनिट की अनौबा ऑफिस हांगदोकपा सिदा नुंगाइबा फोंदोरखी पाउमी सिंह वहां हंगनबो होनबदा हयेंग पांगथोकदोरिबा एनुअल कन्वेंशन दो ओइना मीडिया ब्रीफिंग पीरगे हाइना फोंदोरखी ऑफिस हांगदोपगी थोरमदु लोइरबा मतुंग पार्टी असिगी ओइबा मिफम अमसु पांगथोक्तुना लमदमसिगी हौजिक ओइबा पॉलिटिकल की फिबम याउना हयेंग पांगथोकदोरिबा थौरंगी मतंगदा खनानैनखी हाइरी But just at least for this particular program, I am very happy that we have finally inaugurated the party office here in Nepal, and this is a very, very important step towards structuring and organizing the party. And I congratulate our state president, our respected MLAs, and all the state office bearers for working tirelessly and with full commitment to ensure that this particular office was completed on time. And as I said, today is a very, very auspicious day for us, a very important day for us. मेघालय की चीफ मिनिस्टर सोइरिबा एनपीपी की नेशनल प्रेसिडेंट कॉनराड के संगमाना इम्फाल दा हेक थुंबगा मंत्रिपुखुरीदा लेबा पार्टी की मणिपुर स्टेट यूनिट की ऑफिस हांगदोकलबा मतुंग ngasi numidag बाबूपरादा लेबा चीफ मिनिस्टर की बंगलोदा चतुना चीफ मिनिस्टर वाई खेमसानगा उनादुना स्टेट अनि असगी मरी हेना फगतहन्नबगी मतंगदा वारी सनखी लोइनाना मणिपुरदा इंगतप्पा पुरकनबो होनबदा मेघालय लेंगा किलोमीटरदगिसु अंगंबा मतेंग पांगनी हाइनासु थमखी हाइरी उनाबा अदुदा मणिपुर लेंगा की आर्ट एंड कल्चर अमदी टूरिज्म मिनिस्टर लोकेन खुराइजम एनपीपी के स्टेट प्रेसिडेंट डॉक्टर लोरहो एस फोजे अमदी मेले थोंगाम शांति मयांगलम रामेश्वर अमदी जंगहेमलुंग पानमैसु सरुक याखी Ministry of Home Affairs MHA Government of India na hojik lairiba Kamjong sector gi Indo-Myanmar border ki security deployment sing review taunaba amadi kuki militant group singa agreement sign taunariba suspension of operation terminate taunaba naga singa apex body maoriba United Naga Council UNC na taksin khre hairi UNC na deputy commissioner Senapati gi khudhangda Union Home Minister Amit Shah da pishin kiwa Memorandum to the UNC na India amasung Myanmar ga tainaba international border asida thamliba security architecture singasi strategic oina review tawduna hauji lepalaitana suspension of operation gi framework sing to guiduna cross border militant activities sing sathariba singasi thingna bakanba wafam sing thamle organization asin high India gi security arrangement asina Kamjong sector da choba thodok ani tha anirom asila thokhiba duda security arrangement ase chauna fail oirakkhibagi mami takhi hairi chahi sigi metare ta thokhiba thodok paladuna Myanmar da base toba kuki national army Burma KNAB militant sing na Kamjong district ki naga sing na khundari ba khul sing Z Choro Namli Wangli amasung kakada khunja sing da attack sathabaga loinana khul asigi yum kai kaya mai thakhi amadi tha asigi amada kuki militant sing ga loinana KNAB gi cadre sing ga punduna Huimin Thana amasung Kerongram Naga Khul Singh da coordinated attacks sung sathaki hairi tokhai na leiba Khul Singh da preventive measures lakhatba se Khunja Singh da pen bapokte hairaduna UNC comprehensive security strategy sing pa khatuna haiba border paring asida hansen attack sathari basing sithinga bani hairi kuki militant group singa taunari ba suspension of operation agreement sing terminate tawgada bani haiba dabi ase now hauna na ning sing laduna UNC na hai chahi asigi me tarahum doida Kangpokpi district ki lailon wifi khuldagi nupi angang yauna naga khunja
Taraganipan Kuki Village Authorities Sing Amasung Suspension of Operation Agreement ki signatory Oiriba United People's Front UPF ki constituent Oiriba Kuki National Front President KNFP ki Kedri Singaloidana Faduna Pukraba Matung Tangi Numita Kunja Tarani Twit Hadorok Laganaga Kunja Taruk Fazinduna Tamlaba Matung Tamtina Hatok Laga Tamlamba Todok Sing Mayak Sing Napali UNC ki memorandum to the suspension of operation ki marumda operate Toriba Kedri Singna Sathiraba Hingsa ki crime sing Sataduna Hosik Ladiba Security Framework Sing to guide Duna Ladiba Sigi Tingbang Amnavagi Damakta Center na Kuki Militant Group Singa suspension of operation agreement sign Taunari Bakudak termination Taubana solution Propangangani Hairi. Manipura Thukli Bakanglu Kira, Nastinamara Moira Matam Sangna, Chahi Ohumrom, Lurabagi Tunda, Northeast Frontier Railway, NFRG Mamanga, Haudoklam Laba, Jenasatabdi Express, Amasung Local Passenger Service, Juribam Khongsang Line, Asida, Agartala Khongsang Railway Service, Laiba Horagani Hairi, Hiramasigamari Lenana, NFR Natokiba, official notification Magimatungina, Agartala Khongsang Passenger Railway Service, Asigi Trial Run Sing Tauba Haunabagi Damakta, Security review sing mai pangna taukraba matung mathang chayol gi irai nomitagi hauragani hairi Manipur state ta irang thoktringai Agartala Khongsang senba Jansatabdi Express asi chayol lamada numi khumni ningthokaba jumsakaisha amasung irai nomit khuding gi chenba hauram labani hairiba railway service asina kilometer chahunga marifu sangba Tripura amasung Assam state ka Manipur gi None district ka samnahanduna chaurakna train asigi journey asi pung 8 ka minute ni furom changi nongna hogdokadari ba railway service asine miyamna khorang na ngai ba chahi asigi December tha da loshilaba yai haina panari ba kilometer chama taramathoi sangba Imphal Jiribam railway line asigi chauba khodolama oiragani hairi hojik railway line asi kilometer 85 ga meter 35 sangba Jiribam amasung Khongsang samnahanduna operational oiba ngamle aduga lemhoriba saruk sing asigi senggot sagat mapung fana loisalapa hore hairi punalupa koti lising kunithoi chatni humpudra mari hena changna paikhatliba Imphal Jiribam railway project asina hek loshin baga Manipur asi India gi atai mafam singa line samnaba ngamlagani hairi project asida puna anauba station 9 kilometer humpuni sangba tunnel sing amasung achoba thong 13 yauri amadi project asina Imphal dagi Jiribam satpa matamda pung anirom hena tension ba ngamlagani hairi ingsing bayai English singani kunithoi gi October 12 da India gi President Draupadi Murmu na ihan hana Agartala Khongsang Jansatabdi Express asi sangaduna region asigi connectivity da itihasik oina fagathanba ngamkhibani Ngasi Democratic Students Alliance of Manipur Desham Jiribam District Council Sinduna Jiribam ki Babu Pradalaiba Desam Office ta hau ki bachun gitang tareta inspired by nature protecting safe Manipur highway theme na pangthokiba umlak suba state level environment quiz competition lisingani kuntaru ki makong mathang takraba mahiroi singda mana mathum yanthokpagi thorom ama bungphana pangthokre ngasi ki thorom asida headquarters Jiribam Forest Division ki Range Forest Officer RFO Numit Kapa Ningthemsa Itno Heritage Council Herikon Jiribam ki President Senjam Sanik Kumar Singh Women Association for Socio-Economic Development was at Jiribam ki President N Nivharani Devi Desam Head Office ki Founder Executive Member W Premsa Namadi Desham Jiribam District Council ki Secretary General and Vivek Maitai na President Member Singh oina sarugya ki thorom aduga mari leinana Dignitary Singda ikai khumna utpo ina lengyan khudol tamkhibaga loinana tharomasi hawdokpoina President Member Singna maira chukhatki tharomasi ki matung tarakpada taramna upagi warol thambaga loinana tharomasi ki nunggi oiba warol pikhi masigi matung category ani thokna khaidoktuna pangthokhiba quiz competition asigi ahanba class 7 dagina 8 ki category da hamom nonglen konthaujam erina devi amadi laithangba manjit singh hairiba mahiroi ahum asina ahanba ani shuba amadi ahum suba takhi Class 9 dagina 12 category gi oina nongthongba Meneka Devi Mangal Sana Paunam amadi Rebecca Yumnam hairiba mahiroi ahum asina ahanba anisuba amadi ahum suba takhi masigi matung makok mathang takraba mahiroi singda momento cash prize amadi certificate sing yanthokhi amasung competition asida sarukya kiba category ani dagi mahiroi taret khangatuna consolation prize oina certificate kaloina cash prize pikhi Tharomasi matang da headquarter Jiribam Forest Division ki Range Forest Officer RFO Numit Kapa Ningthemsa na high inspired by nature protecting safe Manipur highway theme da pangthokiba quiz competition asi Forest Department kayamna mari leinaba thorom ama oibatana tana
yamna inspirational oi aikhoina nature inspiration lauduna Manipur ki future ase hena afaba ama ohensi masigumba quiz competition asida haugalakliba youth sing ase bustruk ya haliba si yamna kanaba khongthangni haugalakliba youth sing ase future pillar ni aduna angang sing ase ki makhong sing aikhoina section assembly ba mathau tai mahakna makhata na hai desamna society ga mari leina thabak thorom kaya tawki matung tarak padasu desamna tawru khuding da hena mai pak pa oirasun haina phongdokhi Harry Konjiri Bamgi President Senjam Senik Kumar Singh na hai ngasilam damasi ya koi bada leiriba umang wamang kaya paktak na koktuna aina yada ba polam kaya ama tharakli basina nature da ka hena soglati amadi lam damasi da aina yada ba pot popi na singba thajilakpana lam damasi da irang kaya thoglakli maramaduna lam damasi da mahausa na pirak ba polam sing pat turel kaya leiriba si karam na yokhat kani amadi hena karam na fasaba khunai ama ohengani haiba asil lam damasi da leiriba mioi khudima kidamak daitani haiki Handaki quiz competition so police department so yamna mari lena bhaidare handaki 2026 ki theme inspired hoga quiz competition se pangthok ki basi samna yamna inspirational can woman quiz competition ne hai any logi hai theme basi inspired by nature protecting future have the samna have the nature the inspiration loga Manipur future Manipur khadakati nature the inspiration loga di Manipur khadakati whole world who have nature the inspiration loga the mahut like sana the mama in whole environment the mama like ko think positive the through locally the plastic se use to na use to also recycle ko reuse recycle na haiba kenu haidare no kenu to haidam amang adu ki thum thum se kenu handaki thum su ya thum inspiration oi ba thum mani hai na to se preparation mo oi ro that donation drive ko oi ro adi any part of the society and society to mari ne na to ayam to kore sing to the part among ko nature ko ki mahausa na pi ba mahausa ma la ne bin pi ba adu ba fasaba sing se Manipur da tuki mati malam kana jaye ko masi nature ko pidi ba se apuna ramayana yok ko ni han ni mahausa na pidi ba apuni fasaba sigi mataka hena fasaba bu hana badi landam se da lei ba apo puna mo ki daita le ba aduna masi kuna music ye mo Manipur da apuni music se akal bakhan gi hai tare umang wang ko kana Jadi mulai dari kalau kita tahu mirang sih adalah pergi umang-umang kotor pergi profit hasil apa ada di profit tanah tabak atau apa umang sendiri tak mana kotor ya ada apa kita lihat berjing-jing ya tak mana kotor umang tu dah pergi apa di air ya ada betul sih ini kita lihat ada pergi hasil apa yang sih jadi pergi bilang itu sih umang profit itu yang sih kita terang pergi mana kau aduna asida kai da kai ki haga apni natural koi ke rosi bai kai ko ikam je bai kai pai tare adu ma jiji ho sara kana khamsa sara inga da kai ni da hasi kan rosi bai tai ba da pai tare adu na asidu mo me si apni da kan da sange Kamjong district ki Chatrik amasung Myanmar ngamkhaiga Tainaba khulgi khunja singgi ama tangairaba lifeline ama oiriba nambam lok turel gi mathakta saba valley bridge yot ki thong haukiba leba popanumi ki namidang pung tara makhairom taba matamda militant singna IED sisinaduna thugai ki ba thodok adu bakanba mawongda naga gi civil society amadi maru oina organization singna kanba mawongda condemn tawga loinana thodok adu khutakta investigation tawduna Senaba singi mathakta criminal action logadabani haina taksilakle thongasi ing lisingani tara tarukta Pradhan Mantri Gram Sarak Yosna PMGSY gi makhada sakhibani thongasi sakti leba bom sijanaduna thadatkhiba asina Kamjong amasung Sahamphung subdivision ga samnali lambi punamak tattuna leire hairi thongasi gi mayai maktada tatkibana maram oiraga Sahamphung block ki manungda leiriba khul kunmathoi gi manungda khun taragi lambi sing phaunadana leiri Khanui Thot Khon Voice of the Naga Youth amasung Working Committee of the Tangkhul Nagalong TNL singnadi thongasi thugaibada kuki militant group sing Chennai haina mara sirakle
Khanui thot khonna makhatana thodok aduda Assam Rifles ki personnel sing Chennai haiduna National Highway chani anida athingba sing leiba maram thong asin samna haliba lambi ase hojik yamna maru oiba lambi oiduna lakhibani hairi Tangkhul Naga Longgi statement amada Kamjong district manungda leiriba Kuki Khulsing Kultu Faiko amasung Molnoi Khulsingda operate tawriba khulai paiba Kuki group singna KNAB amasung People's Defence Force PDF ki members singa loinana Indo-Myanmar border gi Kamjong district ta hingsa gi oiba thodok sing thokhanduna Naga amasung Kuki furup anigi marakta sauna umkhatna ba thokhanduna leiri hairi thong thugaiba thodoka iroinana militant sing aduna thong asigi maya nakna telecom department ki bolero pickup gari amasung mai thaduna amangata thonki Naga organization sing asina thokiba thodok sing asigi manung mapan naidana investigation tawduna thong ase thuba matamda samjinba criminal case senaba sing amasung security personnel sing mathakta register tawgodabani hairi Central Bureau of Investigation CBI na lokhiba case amada chenaba amadi matam sangba custody dagi nanthokuna senkiba dagi court na proclaim offender haina micheni haina lauthokraba ama Manipur police na faraba matung CBI di anti corruption branch ACB Imphal da khusin nakhibaga loinana militant ani operation sathaduna faba ngamkhre hairi Manipur police na ex thagatpa post amagi mathungina CBI Patna unit na proclaim offender wanted oina lauthokraba TS Kauni ase Central Agency asin hairapagi matungina Manipur police na detain tawraba matung CBI gi anti corruption branch ACB Imphal da khusin nakhibani hairi police ki matungina hai Police na detain tokhiba TS Kauni ase sustainable legal documents sing saduna sizineramagi damakta CBI na faduna mahaki mathakta Indian Penal Code tongan ba section panduna mahaki mathakta charge sheet thangatkhiba leikhre hairiba myoy astigi mathakta special judicial magistrate CBI Patna na non violable warrant su issue tokhiba leikhraba myoy ni hairi matam sangna court na samon thaduna court karaknaba khangalakhiba Mahaki mathakta sathariba investigation amasung trial singdagi nathaiduna leikibagi damakta court na mahakpu proclaim offender ni haina lauthokhi hairi National Socialist Council of Nagaland NSN Eastern Flank na full-fledged government ama sem driba fawa provisional government ama sem le haina lauthokhi baga loinana anauba provisional government asigi chairman oina ikato IGC shu ohen khibaga loinana member team mapan ga loinana government system bani hairi NSN Eastern Flank ki declaration asi NSN GPRN Eastern Flank ki Naga army officers sing civil national workers singi oiba extraordinary joint emergency meeting famlaba matung lauthokhi bani hairi hiramasiga mari lainana NSN Eastern Flank na thadorokpa press communique amagi matungina National Socialist Council of Nagaland Government of the People's Republic of Nagaland NSN GPRN Eastern Flank ki army officers singaloinana civil national workers sing yauna hoze Naga nation testi sovereign existence da singnarakli pasingasi yengduna extraordinary joint emergency meeting ama Lieutenant General retired IS Ramsan VC na senior loduna tha asigi kunmathoi da Myanmar da leiba Mount Horeb Kemta pangthoki hairi Reverend Vito V Yepu Thona Luchingdana pangthokiba invocation adugi makhataba meeting aduda tongan ba warep kya lokhi hairi warep sing adugi manungda NSN GPRN Eastern Flank ki Naga army officers sing amadi civil national workers sing Nagaland for Christ haina ishorgi ming panduna Naga nation se sovereign existence oinabagi damakta Naga national principle ngaktuna thamgani haina wasakhe meeting aduna June 23 da thokiba Lieutenant General retired ISS Ramsan BC and Lieutenant General A Raman MC Singhi expulsion order amadi July 13 Lieutenant Colonel retired Victor Angami M Ikato IGC Shu Reverend Vito V Yeputho Pamsang Jimik amasung Angyo Jingseya Singhi expulsion order singasi null and void oire haina lauthokhi zero sinahai thokiba expulsion order singasi veteran singi machin men na baskim singi amadi piecemeal solution da issue kaya compromise tawna buhona bani haina meeting aduda lokhi hairi Naga veteran singasi shiriba maral sing ase yumpham yaudaba
semjin sajinbani hairaduna hiramasiga mari leinana lup asin naga miyam amadi mari leinaba authorities singda aiba che thaduna khangan kiba laikre surrender tawkraba India government ki pressure da chaliba singna haireba veteran Naga sing asi terminate tawgi right sing laite innocent eastern flank na Naga nation asi sovereign existence ama oina bohna khigani haina serol asina phongdorakli Manipur Police amasung security personnel singna sathakiba counter insurgency operation singda aina thingkraba lalholo United Kuki National Army UKNA Kedri S Palal Kuki Atopaming Lalboy Singh San Churachandpur district ki Molnom dagi MUSC phaba ngamkhre hairi MUSC UKNA gi finance set oina thawpuriba misakni amadi miyam dagi namduna sel khaiba amadi extortion tawla chenai hairi nakalama romda Manipur Police ki team amana Porompat Police Station gi manung sanba wangkhai ayang pali rota sathakiba operation da aina thingkraba lalholo Kanglaipa Communist Party KCP gi kedri ni haiba Gurumayum Khugamani Sharma Atopaming Nanau Atopaming Bamon Sahi Kuntra Taret Hairiba MUSC phaba ngamkhre hairi Makhatana Manipur Police na Bisnupur Police Station ki manung chanba tera urak check point da aina thingkraba lalholo KYKL gi kedri ni haiba mayang lambam tomba sing atopaming lakpa Sahi Kuntra Mapan Churachandpur Bizang Khuno Hauzik na Phubala relief camp ta leiba MUSC phaba ngamkhibaga loinana mangondagi magazine yauba 9mm pistol ama life run taramathoi Fagat pangam kre hairi Manipur Police na Thobal District ki Lilong Police Station ki manung sanba Lilong Bazar area da sathakiba anti-narcotic operation da drug trafficker ni haiba Laila Begum Sahi Kuntra Lilong Bazar asifa bangam khibaga loinana mangondagi sapon kep tara da haptana puramba heroin powder gram chahum marifu mapan fagatpa ngamkhre hairi Amaromda Manipur Police amasung Central Security Force ki apunba team amana Patsoi Police Station ki manung sanba Sangai Tel Park manada Manakta chathakiba operation amada magazine single loinana pistol nipan hand grenade ahum detonator ahum live round sing amadi empty case sing magazine sing bulletproof jacket sing magazine pouch sing amasung wireless communication set sing fagat pangam khre hairi security force singna pharaba UG sing amadi fagalaba khusukulai sing mari leinaba police station sing na makhataba legal action lokhanaba khustina khre The Regional Institute of Medical Sciences RIMS Imphal Sinduna implementation of NABH Hospital 6 edition standards ki matang da numin humni chathagadaba on-site program amang asi RIMS ki Shushruta hold up hawdokre tha sigi tang kuntaruk phawa chathagadaba thoram sigi maruiba pandamdi National Accreditation Board for Hospitals and Healthcare Providers na piriba quality standard adu maintain tawba ngamnaba institute sigi healthcare professionals singi knowledge hengat hanba amadi healthcare service sing hena mapung phanba haiba sini na ngasigi thoram adu RIMS Imphal gi director professor G Sunil Kumar Sarmana official oina hawdokhi thoram adu the RIMS Hospital gi medical superintendent professor N Sanjeev Nabi Mumbai da Laiba JNPA Hospital ki consulting pediatrician su oiriba Deputy CMO Dr. Prasan S. Kelkar amasung Gujarat ki Pramukh Swami Medical College PSMC ki Academic Excellence and Accreditation ki Associate Dean su oiriba Pathology ki Professor Dr. Monica Gupta na resource person singoina saruk yakhi We have big departments which are very unique in nature, like including, one sports medicine, which is a real center. In India, there are less than 10 sports medicine department. There is one we are running here, and also the hospital has the component of clinical psychology running through RCI, which is again unique here. Even though we are not including dental and nursing college, I will also have nursing college, dental college. And so it is something a bit conglomerate here, and you can find out you can also visit when you're little free. I think my team will take you to the other campus also. So that's all. I think we will look forward to your guidance, and my team will be fully absorbed on these 3 days. And going forward, we will be very thankful that you continue guiding this group of people here, and we become one of the first NABH accredited institute in the entire Northeast.
उख्रुल डिस्ट्रिक्ट की सिरुई खुलदा रिसर्चर सिंगना कैमरा खिंदुना खुलसे अखोइबदा लेरिबा स्पेशल सिंग मसक खंगदोकना बहोनबदा लमदम मसिदगी मांगसिलकलबा एशियाटिक वाइल्ड डॉग क्वाम अल्फिनस हाइना खंगनबा लमहुई मखल असि लेबगी खुदम सिंग कैमरा दा रिकॉर्डिंग तौबा ngamkhre हाइरी हाइरिबा लमहुई मखल असि की रिकॉर्डिंग तौबा ngamkhibasi उख्रुल दा बेस तौबा एनवायरनमेंटल फोर्स एट grassroots level and folkgel gi team singna mafam asigi biodiversity documentation amasung conservation gi khongthang sing lokhatuna wildlife monitoring survey chathaba matamda phangkhibani hairi mayamna dhole haina khangnaba static wild dog lamhui makhalasi International Union for Conservation of Nature IUCN red list endangered haibadi mangsilaklaba lamhui makhal amani haina list tawri higher species asi asia gi lebak singdagi laifam singda singnarakpa amasung कायहलकपदगी मसिंग हंथरखिबनी हाइरी इन्फोगेल की मतुंगी न हाइरिबा लमहुई मखलसी ममांगदा खुंजा अमतना डॉक्यूमेंटेड तोखिबा लैट्री अमदी लमहुई मखलसी मतम कुइनदगी खुल असलगी मांगखिबा कुइरे हाइरी खुल असिदा इन्फोगेल की टीमना खुल असगी जंगल की मफम सिंगदा कैमरा ट्रैप खिनबा ngamkhibasi खुल असगी सा तानबदा फौरमबा हौजिकना बायोडायवर्सिटी कंजर्वेशन वॉलंटियर ओइना लैरिबा पमरैथिंगी मतेंगा लोइनना खुल असगी लमलक्की सा उचेक सिंग सक्थाफम खांगदोक्तुना चथाखिबनी हाइरी फॉरेस्ट एरिया क्लोजर प्रोग्राम की मखादा पाइखलिबा बायोडायवर्सिटी कंजर्वेशन की खोंगथांग असिदा उख्रुल फॉरेस्ट डिवीजन अमसुंग KFW सपोर्टेड को कम्युनिटी बेस्ड सस्टेनेबल फॉरेस्ट मैनेजमेंट कोस्फोम प्रोजेक्ट साउना मतेंग पांगदुना विलेज पेट्रोल टीम सिंग सेमदुना आइन काइना लमलक्की सा उचेक हंटिंग अमसुंग लांग थाक्तुना फाव थिंगनब खोंथांग कया लौखतुना लागली हाइरी आसाम दा थोकलिबा इसिंग इचाव की फिबम असे नोंग नोंगमगी खुदोंग थिनिंगाई ओइबा मोंगदा हेंगलखिबा लोइनाना होसे फावदा स्टेट असे जाउ नासेन किबा मिगी मसिंग नि फुतरेत सुखिबा लोइनाना स्टेट असे की डिस्ट्रिक्ट तरा मथोइदा लेप्तना इसिंग थुमजिलकपा मरमना मियोइ लाख तरेत का लिसिंग कुनमाथोइ इचाउ मायोकनादुना अवाबा नंगली हाइना आसाम स्टेट डिजास्टर मैनेजमेंट अथॉरिटी ASDMA रिपोर्ट अमना फोंगदोरकली आसाम दा थोकलिबा इसिंग इचाउ असिना हौखिबा पुंग कुनमरी असिदा शिवसागर दा मियोइ मरी अमदी चराइदियोदा मियोइ अनि सियनख्रे हाइरी ASDMA की रिपोर्ट असिना हाई आसाम की ओइना हसि थोकलिबा इसिंग इचाउ असिदा शिवसागर दा खवाइदगी हेने इचाउना सोगली बा डिस्ट्रिक्ट असिदा पुन्ना मियोइ लाख अहूं का लिस्टिंग हुंफुद्रा मंगा इचाव असिन सोहले आसाम स्टेट की ओइना पुन्ना मियोइ लाख तरेत का लिस्टिंग कुनमाथोइ सोहलिबसिदा रेवेन्यू सर्कल कुंथ्रा तरेत गोलाघाट होजाई कमरूप चराइदियो जोरहाट डिब्रुगढ़ शिवसागर नागाउन कमरूप मेट्रो कार्बियालोंग अमसुंग तिनसुकिया डिस्ट्रिक्ट सिंगी खुल चनिपान गमरिफु हुमदोइ इचाव मायोकनादुना अवाबा फिबम अमदा खुंजा सिंग इचावगे अवाबा मायोकनादुना लैरी हाइरी शिवसागर की मतुंग चरादियोदा मियोइ लाख अमगा लिसिंग मरिफु तरुक जोरहाटा मियोइ लाख अमगा लिसिंग तरा मंगा इचावगे अवाबा सिंग मायोकनरी हाइरी हौजे हौजे आसाम स्टेट असिदा इचावना अवाबा तारबा सिंगी ओइना रिलीफ कैम्प चामगा अहुम हांगदोक्तुना इचावना डिस्प्लेस ओइहल्लबा मियोइ लिसिंग कुनमरी के चामा कुनमरी सिंग लाइफम साफम पीबा हौखिबगा लोइनना रिलीफ डिस्ट्रीब्यूशन सेंटर चनी यांखै मंगा हांगदुना अवाबा तारबा सिंगी मतेंग पांगबगी थबक पाइखले हाइरी इचावसिना लौ हेक्टेयर लिसिंग कुनमंगा गा चहुम हुंफुद्रा मंगा हेन्ना इसिंगना थुमजिनदुना मही मरोंग कया मांगनख्रे हाइरी स्टेट असिगे चौबा मरुइबा तुरेल सिंग डिब्रुगढ़ की बुढ़ी दिहिंग अमसुंग खोवांग शिवसागर की खिखोर नंगला मुराक घाट की देसांग शिवसागर नुमाली घार अमसुंग घोलाघाट की दानसिरी अमसुंग श्री भूमि की खुशियारा तुरेल सिंग असिगी इमाई सिंग असि खुदोंग थिनिंगाई ओइबा लेवल दा हौजिक फाव चेली हाइरी मणिपुर कांग एसोसिएशन की चटना कांगलुनी मतुंगिना LAK थांगोइबना लाइजिंग निंगथौ संगलेन की कांगसंगदा चथरकली बतरा तरुलक सुबा लाइजिंग निंगथौ अहलोन केंद्र वाइज लीग कम नॉकआउट कांग टूर्नामेंट की ngasi sanakhiba अनिसुबा सेमीफाइनल मैच ता थांगोइबन कांगखुद B ना थांगोइबन कांगखुद A बु पांजिल 13-13 दा माइथिबा पिख्रे मैच असिदा थांगोइबन कांगखुद A ना अहानबा हाफ के पीबा मतमदा पांजिल 13 काखिबदा थांगोइबन कांगखुद B ना पांजिल 13 कापतुना मानना लेखे मैच असे अनिसुबा हाफ के पीबा मतमदा थांगोइबन कांगखुद A ना पांजिल 5 काखिबदा थांगोइबन कांगखुद B ना पांजिल 9 कापतुना मैच असे माइ पाक्तुना फाइनल संगबंगमख्रे टूर्नामेंट असे के फाइनल मैच लागलेबा अगस्त की तांगनीदा थोंगसु कांगखुद अमनि थांगोइबन कांगखुद B ना सानरगनी।
ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯄꯤꯖꯔꯤ꯫ Chief Minister Khemchana Govindaji Temple da Ganglen Saruk Yaduna lamdam asida ingtapa amasung mataoina lainaba thawnikre. Iranga mari lainaba case singi trial tathanaba Supreme Court na Special Court sing propose tawkre investigation thuzinna bahaikre. Imphal West ke Salam da Nauna Shaba Dive Center amasung Ima Kathel Chief Minister Khemchana sangakre. Meghalaya ke Chief Minister Conrad K. Sangma Lumini ki Khongsat Tangasi Anti-Pistol Unit ki office sangakre.